ngasi December gi date 31 2024 gina aroiba numitni haujut la iba khongsat ase rastani doctor yengba lakbani doctor yengba lakba sida market sanadaba sukuire ngasi se market changake market sanabagi khwaidagi nungaiba mahaiba taragadi aina leiruba mafam aduga aina chatluba mafam aduda net bu phangba taragadi mafam aduda trading sanaba yabagi khutong saba silai market sangaba matungda video se resume tawjarage haujiki oinadi ticket ka ugige hauji ayuki pung 8:40 ga 2 tare hauja lairiba se hospital manungda phamduna laire akhoigi doctor se pung 13 da lakani hai doctor ngai boina market sum yengse haujut lairiba se sensex tani haujut lairiba market ki trend ji yengo haujut lairiba kenan chak ase 1 minute ki time frame ni 1 minute ki time frame de yengba matamda market se makharom da kumdharama matungda amu haigatluraba matungda kumdhare matakta line ama singe mayai sabukta line ama singe then makhai thang-thangbada line ama ka singe haujik changiba market se lupa kya laige habadu yengse haujik lairiba paisa se lupa 70 lupa 100 gi sangdi profit lairi haujik kenan sata amu yengminase mayai sabuki line haiba tare mayai da singiba line ase fast kenan gi support ki line ne fast kenan gi support ki line se kaigibna maram oiraga makhada singiba makhada lairiba line sibuk yongna kumdharakpa yabagi oithokpadi lei aduga haujil lairiba market ki trend sina takpadi ngasigi market se makharomda kharadi haitharagani haibani haitharakpa sida khudong saba lahose makhada singiba line ase 77600 hariba sibokti market se attempt torakpa yabagi oithokpadu lei video se yamna sangdanaba ngaktang push tawjage haujil lairiba market se yamna high bina maram oiraga lupa 100 lupa 100 gi changdi akoina profit oina uwa fangi aduga lairiba candle gi chart ase kakhatningbagi mami masu koina uwa fangi candle da my onsen se candle si yengo market se kumdharama matungda candle asangba ma tholakpana maram oiraga ngasai koina lupa 4 uramba to khara up down khadi lairi market haibasidi market ni moina thokpa torakpa matamda aikoina mayoknabaduni khwaidagi maru oiribase risk hariba pot ase hoji akoina lauribani risk ti lauraba matungda profit yamna leigidini risk laudaba taragadi profit leiba ngamoidini hojik se market se tamna makharomda kumdharakpana maram oiraga 600 700 ki changdi akoina profit oina uba fangi hojik target tawriba ase 580 da target tawre 580 hariba jaga si yorpa taragadi yonthoknabaidamukta same sananabaidamukta order pizagre piriba order ase satpa ngamgadra nattagana ngamoidra haibadu yengminase amadi ngaiminase hojik lairiba candle chart se yamna lumlum lawna makharomda singdari aina thongiba target hit tawgraba matungda tongiba paisa ase lupa lising amaga sopna lupa 10 profit sema ngamkre hojik singdarakiba candle naduna hariba target ase hit tawba ngamkibani lupa lising amaga 10 tongiba ase one lot leiba matamdani one lot leiba matamda changiba paisa ase lupa lising mariga sate ki changi hadak sahigi dress hanaba matang saida loisanjare anouba sahina lakpa matamda mayamda yafamangon pizare matung tarakpada sana mingsena mayamgidamakta kana ba video kyama puduna laksage